ngasi numidang waramda phonghiba pawchesingda yawa ipawsing Manipur Circle News namyamda pawdamjari ahanbada Manipurda kukiland haiba leite Foothill Naga Coordination Committee Manipurda kukiland haiba mafam leite wakhal na sagalaga kukiland puthokliba asina state asida thokliba irang asigi maruoiba horokpam ama oiri haina Foothill Naga Coordinating Committee Imphal gi maikaidagi phongdorakli committee asigi media cell na thadorok pasirol amagi matung ina wakhal na sagalaga kukiland thonjanduna makhoigi lam oinaba honariba asina lamdam asigi yelhomi gi lamsing munnaba amadi asengba chumba adu muthatnaba honabani waridagi aikoina khangba ngamlibadi kuki haiba si lamdam asigi yelhomi nate Myanmar amsung Bangladesh tagi hajilakpa menchani Mount Kobru Mount Thangjing amasung SP Road haina semdoktuna maming kya thonjilaba asigumlaba thongsing asi khanaba hobada natana yelhomi singda singnabani haina sok cherola sina phongdoli amoromda naga singna khondaba mafam singda lam khopchinduna kuki militant group singna bunker sajinba leifam chafam sajinba lambi thingjinba amadi maram chadana sel khomba sina nungsi chana na puna hingminaba haiba wakhalon adubu thugaina ba honabani nagagi lamda changsilaga hingsa chathaduna lam lawsinaba honariba sing yauna kuki militant singi ka henba thabak sing khudakta lepkadabani mapandagi drak amasung kochu khulai kya pusilaktuna chathariba ka henba thawong sing asina lamdam asigi tangju laitaba phibamda akaiba pire maramaduna atopagi lamda changsilaklaga wakhalna sagatpa homeland semgatuna hanadagi laiminariba phurupsingbu tokai tahanaba honariba asi khudakta lepkadabani yelhomi phurupsingbu ikai khomnabaga loinana wakhalna sagatpa kukiland samgatpagi khongpham handoktrabadi yelhomi singi mayokta lokalakliba thorang asigi chapchaba paukhom pinaba thorang tawduna leire hainaso Foothill Naga Coordination Committee gi serola sina makhata na phongdorakli makhata pauda Uttarakhand gi Kedarnath manakta helicopter kaibada taret sire mioi taret tongba helicopter amangasi ayuk anganbada Uttarakhand gi Kedarnath manakta liba singsang amada kaikhre Thaduk adu mioi taret mak laikhedre haina agency gi paw amanda phongdorakli Uttarakhand gi Civil Aviation Development Authority na phongdorokkibagi matung inna helicopter adu Sri Kedarnath Dham dagi Gupta Kasi tamna paikhibani hairi thaduk adu da laikhidraba passenger sing Uttarakhand Uttar Pradesh Gujarat amadi Maharashtra dagi ngaktani ayuk pung 5 minute kun taba matamda helicopter kaire haibagi paw hek phangbaga National Disaster Response Force amasung State Disaster Response Force ke team kaya marum mafam aduda changsinduna mi kanba amadi mating pangbagi thabak paikhatnaba honaki thoduk asigi matangda Uttarakhand gi Chief Minister Pushkar Singh Dhamina awang mathaki mifam ama pangthoktuna matung tarakpada miyamna Kedarnath laisangda lai khurumba chatpada kodong thiba thoktanaba kari karamba section thorang laukhatpa yabagi haibagi matangda kupna khanaki hairi Israel amasung Iran gi lan humni surakpa numitta Israel gi nongthak lambi thingkhre Iran da marifu Israel da tarasi kre Iran amade Israel gi marakta afaba makhal gi khulai sejanaduna attack sathanabagi thawung numit humni surakpaga loinana nakalani gi marakta sauna amanga ta thokle amasung misi mina ka yaure Israel gi defense force na phongdo ki patagi matung inna ngasi ayuk anganbada nakal ani missile sejanaduna attack chathana bada Iran gi defense ministry gi headquarter amasung nuclear project ama amanga ta thogan bangamle loinana Iran gi mioi Manipur rom sire haiba chapchana khangle nuclear khulai semgatpagi thorang ama paikhatuna Israel da chauna singnarakpadagi Israeli defense force na Iran gi maru oiba nuclear khulai thampham amadi missile factory singda attack chathagibani matung darakpada nakal anina khut hannaduna nongthaktagi attack chatharakpadagi Israel na Iran gi konung Tehran da leiba yamna maru oiba thau thampham oiriba Saharan oil depot da attack chatharakhi Tehran manakta leiba oil refinery amadasu missile kapsinduna attack chatharakhi matawasumna nakal ani makna afaba makhal gi khulai sejanaduna attack chatharakpadagi Jerusalem amasung Tel Habibta siren khongduna miyamba mikop nahom singna leina bakangan ki nakal amoromda Israel gi Prime Minister Benjamin Netanyahu na hai ahing nungtil naidana Israel gi maruiba mafam kharada Iran na nongthaktagi attack chatharakpadagi tangai fadana Israel na so Iran gi tongan ba mafam kharada nongthaktagi attack chathakibani ngasi chathakiba attack singda Israel gi maikaidagi mioi 10 amadi
Iran की maikaidana mioi Manipur sikhi haina agency ki pauna phongdokli chairak asida Prime Minister Narendra Modi na Israel amadi Iran ki marakta soknariba lal asigi matangda lauba phirepu opposition na yaningdaba phongdokre